नुमिदावायरम फोंखिबा तोंगान तोंगानबा मणिपुरी सिफोंसिंग अमसुम थोखिबा थौदो वाथोकसिंगदगी मरुइबी पाउसिंग थमजरी अहानमदा पाउनिंगखोल पाउक्सीदगी मणिपुर की गवर्नर ए.के. बालाना मोरेदा चतुना सिक्योरिटी की फिबम येंसिंख्रे मणिपुर की गवर्नर अजय कुमार बालाना बॉर्डर टाउन मोरेदा चतुना मफम अदुगी सिक्योरिटी की फिबम येंसिंख्रे मणिपुर की गवर्नर ओइना वसक लौरबा मतुंग चुचांपुर अमसुम मोइरांगदा मफम अदु लंजेनदुना लैरिबसिंग उनख्रबा मतुंगदा ngasi मोरेदा चतपने म्यांमार युमलो नरीब टाउन असिदा हौजिकी ओइदिब सिक्योरिटी की फिबम की मतंगदा असम राइफल्स मणिपुर पुलिस अमदी मफम अदुरा लैरिब सेंट्रल एजेंसी सिंग यावबा अपुनबा मिफम अमा पांगथोखरे तुंगदा मोरे की तोंगान तोंगान CSO सिंगसु उनदुना मखोइना थेंगनरिब खुदोंग चादबसिंगी मतंगदा वारी सानख्रे हाइरि अमरोमदना पाक्तकनना हौरंबा पोपी पांबी सिंग याथख्रे लौतांग संग ओइना सिजिनरमसिंगसु मै थादोखरे पोपी पांबी याथपद सरुक याखिबा कंबाइन टीमबु मिनिस्टरना थागत फोंदोखरे स्टेलेंगाना पाइखलिबा वार ऑन ड्रग कैंपेन की मनुंगसना सेनापति अमदी उरखुल डिस्ट्रिक्ट की तोंगान तोंगान मफम सिंगदा थारंबा पोपी पांबी सिंग सिक्योरिटी फोर्स न यंततुना मंगनख्रे इरामसिग मरी लेना मिनिस्टर नोंथोंबम बेरेना सोशल मीडिया थागलक वरोल अमदा हाई उखुल डिस्ट्रिक्ट की लोंगसोंग बाइफई पुलिस स्टेशन कोनबा पाली सिंगसांगदा लम एकर मौद्रादा थारंबा पोपी पांबी सिंग मणिपुर पुलिस तरुक सुबह मणिपुर राइफल्स तरागा निपान सुबह असम राइफल्स अमदी फॉरेस्ट डिपार्टमेंट की अपुनबा टीम अमना यंदतुना मंगनख्रे लोइदना मफम मदुर लेरंबा लौतांग सिंग तरागा निथुय अमसु मै थादोक्तुना मंगनख्रे पोपी पांबी थारम लिबा सिगा मदी लेना पुलिस न FIR अमसु लौखत्रे सिक्योरिटी फोर्स सिंग न हाइदिबा थाबा माइ पाकना सथबा ngamkhibagidama थागतली हाइना मिनिस्टर नोंथोंबम बेरेना फोंदोरकली नकल अमरमदा सेनापति डिस्ट्रिक्ट की खाबुंग सिंगसांग लम एकर तरागा मपन थारंबा पोपी पांबी सिंग सेनापति पुलिस फॉरेस्ट डिपार्टमेंट अमदी एग्जीक्यूटिव मजिस्ट्रेट की अपुनमति ममना यंथतुना मंगनख्रे ASP नेशनल हाईवे की मियांग मखादा सेनापति हेनबुंग तादुबी माव अमदी माराम की पुलिस यूनिट सिंगना ड्रोन सिजनदुना खाबुंगखुल की मीना खंगनद्रिब मफम सिंगना थीदोक्तुना पोपी पांबी सिंग अदु मंगनखिबनी हिरामसिग मरी लेना मखाताना थीजनना FIR लौखत्रे पोपी यंथतपेगी खोंथांग असि सिक्योरिटी सिंगना मतम साना पांगथोकपा ngambagidamuk चीफ मिनिस्टरना थागतपा फोंदोखि अमरोमदना चीफ मिनिस्टरना लाइब्रेरी अमदी नौना सारिबा सालनथोंगी फिबम येंसिंख्रे इम्फाल की नित्य पाट चुथेक्ता लेबा मणिपुर स्टेट सेंट्रल लाइब्रेरी बु नेशनल की थाकता सबनबगिदमक चीफ मिनिस्टर एन बेरेना हकथेंगना सत्तुना येंसिंख्रे स्टेट असि हौरक्लिबा नहासिंगदा रीडिंग हैबिट हेंगत हननबगी पनमदा नौना समगतकदोरिबा मणिपुर स्टेट सेंट्रल लाइब्रेरी असिबु हेना मसक थोकनबगिदमक अहेनबा इंफ्रास्ट्रक्चर अमदी मॉडर्न फैसिलिटी क्या मसु हपसिलकदोरि मासिना हौरक्लिबसिंगदा रीडिंग हैबिट लेहनबतनतना वखल लौसिंग हेंगत हनबदा मतिंग ओइगदोरि हैनसु चीफ मिनिस्टर हाइखि येंसिंग कोंगचर अदुदा वर्क्स मिनिस्टर गोविदास कोंथौजम यावना कोम्बी की MLA प्रेमचंद्र मोइरांग की MLA संति कक्सिंग की M रामेश्वर गरोइना मरी लेनबा डिपार्टमेंट ऑफिशियल सिंगसु सरुक याखि अमरोमदा चीफ मिनिस्टर लुसिंगदुन इम्फाल तुरेल की मरिल सारिबा सलनथोंग की फिबम हकथेंगना सत्तुना येंसिंख्रे अमरोमदना सेंजम सिरांग सिविक एक्शन प्रोग्राम पांगथोखरे चामग यांखैग निपान सुब बटालियन CRPF नंगरंग सिविक एक्शन प्रोग्राम की मनुंगसन सेंजम सिरांग सिविक एक्शन प्रोग्राम पांगथोखरे थौराम असिर चामग यांखैग निपान सुब बटालियन CRPF की कमांडेंट अमदी ऑफिसर सिंग यावना पांगथोखि थौराम असिदा साना खोनबगी पोलम सिंग मरु ओइना वॉलीबॉल सिंगबसु लेमनि गेंथोखि हाइखि CRPF बटालियन सिगी कमांडेंट मियामगिदमक अंगंबा मतेंग पांगन हैनसु फोंदोखियरि अमरोमदना CEO EEW कामेश्वर सिंह सयोलमगी मनुंग संगजरकनबा खंगली KCP तैबंगन ग्रुप इंडिया की अवांग नंगपोक लमदमदा लैरिबे इरमदम कंगलीपासी मालेमगी मियामना आर्ट्स एंड कल्चर अमदि स्पोर्ट की लमदा सखंगलब स्टेट अम ओइरि इरमदम कंगलीपासीदगी नोंमा पाखंबगी मतमदा हाइबदि 33 AD दा अहानबोइना सगोल कंगजै मणिपुर पोलो हौदोक्तुना ngasi मालेमगी लैपाक यांखै मथक्ता यामना पामना सनरिबा मसना मस ओइरिबा पोलो सिगी हौरकपम ओइरिबा लैपा अमा ओइनसु सखंगनरिबा लमदम मस ओइरि अदुबो पोलो मसना सि अहानबददि चै लिसिंग अनिगी ममांगदगी सिना अमदि पर्शियन हौदोखिबा मसनानी हैनसु लौनरमि मरमदि पोलो हाइबद तिब्बत की बल्टी लैंग्वेज द बॉल और बॉल गेम हाइब ओहे सिदगी लौरगा 600 BC द अहानबोइना
Turkomans amadi Persian leipa anina sanaramba sanabada Turkomans na Persian bu maithiba piki hainasu record tawki haina phawa thajanarami adubu sagol kangjei polo si 14 suba century BC da kanglaipa ki ningthau kangbana puthokton ahan boina sagol kangjei polo masun asi 33 AD nongda pakhang bi ki matam de ki hawdokhibani haibesinga sidi malem gi miyam na suyanarabu wapma ma oire South East Asia ki manung na sagol kangjei si Game of Kings haina khangnari basigi hawrakpam iramdam kanglaipa sina oi habsi yamna sakthok sani ngaini iramdam kanglaipa si bu 1949 gi mamang Indian Union da merger agreement sign taunaduna tindringaida Southeast Asia ki manungna ningthau panba maning makha tamba laipa oina lairami haibasi hangatna ningsinglubadasu KCP taibangan ba group asina yamna sakthokpa phauji haina loop asigi mekeidigi thokpa sirol amana phongdorakli mathang amaromdana Maloti Malika film gi yepa thauni thoram pangthokre Home Films Manipur ki banner makara taragani pansubu oina toizam Rajikumar na puthokpa khoibam Homeshori na direction pigadaba Maloti Malika haina mingthonba Manipuri feature film ki phathawni thorong asi pangtokre kwa kaitel thoksom laikai da leiba BB Films ki studio da pangtokhiba thoram aduda Film Forum Manipur ki chairman Laime Surjakant Sharma na chief guest Home Films Manipur ki advisor Ningthauja Zai Bidia na president amadi Songtham Asoba novelist na guest of honor oina sarukyaki thauram asida film asigi screenplay amadi dialogue ranjit ningthauja yauna film asida maruiba mamiroi singoiriba Dayananda Laisangthem ithoi oinam Melori Wehengbam Zai Bidia ningthaujam idaw amadi Susma Catherine singba sarukyaki film asigi cinematography amadi editor BB Surjit music poirei thoksom choreography Bebisa Salam Sarugya Kenesu Pausta Makatana Fungdokli Amaromdana Utra Sanglel Sana Kunung Ngasi Langpham Kanba Thauni Laithau Pangthokre Ngasi Ayuki Matamda Utra Sanglel Sana Kunungda Langpham Kanba Thauni Laithau Pangthokre haina Utra Sanglen gi publicity secretary na thokpa sirol amana Fungdokli sirol aduna makha taraduna hai thauramasi walksing thagi taraga mathuini panbada Lining Thau Nong Saba Ibudau Pakhangba Yumzau Lairemada Thauni Zaduna Miyoi Mapokuding Maki Punsi Sengjel Maton Lomdriba Pawki Matamda Laidiba Langpham Ohum Langpham Atekpa Langpham Apaiba Madi Langpham Len Asidigi Taibina Bathauni Zabani Nongdamba Koba Laida Langpham Ohum Sida Punsi Namang Hanbigano Punsi Koirel Nomata Wat Hanbigano Punsi Sarai Kuina Nathaukanba Ngamzage Haina Thauni Zabani Laithau Thoramasi Namu Pong Taibangi Kaibiki Laibak Ningthauga Angam Athau Amaiba Amaibi Pena Asaiba Madi Loisang Puma Sarugyaraga Thauni Zabani Hairenesu Pausida Makhatana Fungdorakli Makasa Tarak Poina Topa Maruiba Paukrana Maitei Koki Aniki Marakta Thoklibi Iranga Sina Maram Oiraga Manipura Kunda Minariba Kangluk Kudingmak Awapa Mayunari Wungnauk Sang Kasar Haukiba mamang say English singaniga kungo humdogi me humdigi haukiba Manipura thokliba tha kun suraglaba maite amadi kuki ani ki marakta thokliba irang sina maramoiduna Manipura khunda minariba kanglu khudi mangna awaba me unari khulai paibe singna lan taunaraba susako thorangi lambidi thingum siaina indigenous peoples wungnauk sang kasarna phungdokri wafam singa si Kamjong district ki Pungyer sub division gi Moirei Beles Tangkul Rising Youth Football Club na sinduna anirak suba All Tangkul Village Levels Men's Opens Volleyball Tournament Hawdokpa ka mari lainan athoiba mithunglen gi warol piraduna phongdokibani ngasi gi thauram aduda Indians Bank Oripok Imphal branch ki Wunghor Masangba amadi Yangpokpi Police Station ki OC Yangmai Hais Semren akhanaba mithung oina sarugyaki Tournament adu team taraga mapana sarugyaki Wungnauk sang kasar na makatana phongdokhibada lamdamasida kanglup ani gi oiba irang yamna kana thoglabus school college ning thijanaba amasum banamadi blockade tawbi khongjang sangsinbigano banamadi blockade tawba sina lamdamasigi sakot lambi de yamna sauna apan mapiri irang asi nongmari soidana loikhigane dubo lamdamasigi sakot lambi da apan mapirabadi nongmonom ki leibak miyamna awabi hena thengnaraktuna hiram kudimakta sotharaba manipur ama oirakani haibadu khangmina saikhi Amaromdana Torel Singi Matak Sariba Thong Singi Awang Behangat Hanana Balangana Tabak Packet Paukre
Manipur ki konung oiriba Imphal sahar phauduna sialiba Imphal torel Nambul torel Iril torel amadi atai torel singi mathakta sariba khong sing asi ising isak thulakpa matamda isingi isel Phajenduna thambagi phibamda lairakpa asina thong sing asi wangkhat handuna ising isel mapung phana chalana bagi thabuk Manipur lenga na pakhat paukhre hiramasiga mari lengna PSE di minister oina thaupuri el Susindro na phongdoropagi matunginadi Manipur lenga na Imphal gi akoi bita lairiba todel singi mathata sariba thong kharagi awang basi hanadagi khara hengana wangna ba thabuk pakhat pahure Imphal Turel gi mathakta sariba Salanthong Sagolban Maino Lairak ki mapada Nambul Turel mathakta sariba RCC Bridge Waheng Laikai mapada sariba Nambul Turel mathakta sariba RCC Bridge asi wangkhat hanana ba hauragani hena sapongdokre mangna paikhalakadoriba thong gi saruk wangkhat hanana bagi saruk asiga mari lainana ngasi Imphal East District ki Imphal Turel gi mathakta sariba Salanthong gi phibam CM berena hakthengna satuna yengsinkhre hariba thong asi Imphal toini ising isak thugal gi manungda yamna maruiba point ama oiribane ngasi chief minister gi yengsin khongchira du PSE digi minister Susindro yauna thong sariba experts na thong gi awang bagi matungina Mamutana kananai naki loinana thong singi hana lairamba awang ba sidagi fit mari hapkatuna thong singa si wangana na bathabak pakhat pasokre lenga na pakhalak liba thaba ase thama gi manung lushina na ba haikrabasu expert singna di yamdra bra thong wangkhat hanbegi thaba si pangthukna ba hona bada numit humdrani sangani hena su phungdorakhi hari amaromdana CM Birena lusingba teamna Central Library gi yengsin khre Manipur lenga na lamdam sigi miyam gi damak lepli minister Manipur Central Library asi matamga sunaba library ama oina samgatuna khwaidigi faba library ama ohenana bohona gani loinana Manipur Central Library asi lamdam asigi naha oiriba mahirui singi wakhal loksing phangnaba ngamnaba lairik panabagi hainabi lehanaba matamga sunaba khudong saba khudimak phangan gani haina Chief Minister N Berena phongdokhibagi matungina ngasi CM na lusingba team amana Manipur Central Library gi phibam hakthengna yengsingkhre Chief Minister Social Media X ta thagalakpa post amagi matungina ngasi yengsin khongcheta to the Works Minister Gobidas Konthaujam Kaksing AC gi MLM Rameshwar Kombi AC gi S Premchandra Mairang AC gi MLA TS Shanti amadi mari lenaba official kya sargyaki khongchera duga mari leinana Chief Minister na Manipur State Central Library gi nauna semga sagatuna matamga sanaba infrastructure thamduna national gi thakta mairoi singda khudong chaba phangana na bohona ganai Amaromda Manipur lenga asina lamdam asigi miyam gi damakte lepli miyam gi yefana ba sakhona ba amadi afaba khunai ama samgana ba khonari haina Chief Minister N Berena social media ra thagatpa post amada phongdorakli Amaromdana oyok singda security sing lainaba lambi sembagi khongjang sangsilambadu handokre Imphal East District ki lamlai AC ki yang pokpi police station ki manungsana lairiba oyok singda koki terrorist singna makon sadun lairaga thangnaba maitai khul singna nongmay amadi bomb kapsin na yamna toina landarakibadu Manipur lengana taktokpagi thabak paikhatuna mafam adu yauba phawba lambi siamduna Central Security Force sing lehanduna yang pokpi thamna pokpi sana sabi amadi sabungko khunogi kunja singna ahing yarektuna khongjang sangsinkibadu numit mangani gi oina handokre hari Yang Pokpi Village Development Committee ki Secretary na pauksi sida phongdoropagi matung inadi hiramasi gi matangda ngasi ayuk pung taraga makhai taba matamda Yang Pokpi Police Station na Manipur Police ki DIG Hirojit Imphal East Additional SP Hirojit Yang Pokpi Police Station ki OC Imphal East Police ki SDPO amadi BSF ki masaknaiba thaupuba ama yauna khunmari ki khunpuba sing Maira paibi sing amadi palem nongada ki lusing basing yauna pangthoki ba mifam aduda khunja sing na lenga ki mafam na thamliba dabi sing adu thabak do onthokani haina thajaba pibadagi numit mangani khongjang handok pa haina yana kibani haidi khunja sing na thamkiba dabi sing adu yang pokpi amadi thamna pokpi uyok sing mathaktagi koki sing lesinba si lakhokpa ani subada lambi semliba si ki awat pa saruk sing lusinba loinana sing mathakta permanent camp ama Imphal East administration ki leiba CRPF BSF oina lehenba ahum subada Natum Singh Sanasavi Mamang Singh the suppose ani Imphal East administration gi makada CRPF BSF hangdok piba aikoi gi maira paibi sing sangsilamba khongjang handok paloinana lambi sembagi thaba su numit mangani phawgi manungda pangthok piba amadi manga subu warep ta kari guma thabak sing asi numit mangani gi manungda thabak pena pangthok piraktrabadi makha tawa akan ma khongjang Manipur leiriba
CSO sing amadi maira paibi loop sing na khongjang sangsin basini ngasigi mifam adu mai pangna pangthokpa ngamkhiba silamlai kendra gi MLA KS Ibomsan asabu thaudang lobi khibadagini loinana MLA na lokhiba thaudang asibu sunga sigi mifam na saruk yakhiba khunja mari ki khunja singna thagatpa phongdorakli Amarom hana forest guard launabigi exam result haidokdringaida nauna launabe exam pangthokpigano somen ing kumjali singani ga taraga mapana pangthokiba forest guard laubigi exam result haidokpigi mahutta nauna notification thoktuna exam amung hana pangthoknaba thorang tawribasi tawbigano haina joint candidate forest guard 2019 gi makedigi lenga kai mari lainaba singi pungning singsilakti hiramasiga mari lainana ngasi Manipur press kapta pangthokpa pawgi mifam amada joint candidate forest guard 2019 gi secretary Maharabam Samen Singana pawmisingna phungdokhibada sei manga gi mamangda exam laukhibagi result haidokpagi mahutta nauna amuk satliba January 12 da exam tawgani haina thorang tawriba selebuk thibani magna makhata na hai ingkumja lisingani ga kungo humdoi May ahumdigi horakhi birang sin maram oiraga candidate lising tara henmana apply ta hogdre duga sai henmana maram oiduna nauna apply ta hogdabana maram oiraga candidate kiyagi mangmagi phibam da hojik lairi maram aduna Manipur lengang na hiramasigi matang lengang na miyeng sangbiduna mamang de exam pangthokhiba dugi result oina haidokpiu haina su phongdokhi haina su pau sida makata na phongdorakli losilakpoina tendakpa paung khutang ngamyam na thamjage ukul amadi senapati de ekar Maudra amadi taraga mapana tharama popi pambi singyanda tuna mangan kreari Manipur lengana lamdam sidigi may kaba nisagi marufang na mutatnaba sangshilipu war undraki khongjangi manungsana Manipur gi singi district harada popi tharama sing mangan begi thabak mai pakna sa tharakli khongjang asigi saruga moina ukul amadi senapati district ki mafam singda tharama popi pambi singyanda tuna mangan kre ukul district police taruk suba MR taragani pan suba AR amasum forest department ki apunba team amana ngarang ukul district ki lungsong maiphai LM police station konba Phali Hill range the ekar maudra rom park chawba mafamna tharama popi pamis ngi hatuna mangan khrian so pawmun makhatari Losilakpoina kangla pawdigi atien ma pawkhar accident ama siri ani sokle ngarung midang pung ni palom tawada hairok wangjing lambi paringi Thobal police station gi manung chanba wangjing awang lekai hodamba da Tata Magic number MN04 A5766 ka Honda CBZ number MN04B6082 amaga thomjenabada Honda CBZ thorakpa miyo ama lekhidre tonglakpa ani na sokle police ki pawnai lekhidraba miyo du ki maming laisram Deepak Sekungatru apokpa Sangiros kawi Heropa 3 ngarok thel lekai degine duga soklaba ani eduna khondongmom arun sai kungani pan apokpa risang Heropa 3 ngarok thel salam lerak amasum khondongmom raju sai kungatere apokpa amika marksu lekai edu degini makhoi uhumak Thobal district hospital pukhatuna pukhatlaba matung Deepakna lekatnaba ngamdana lekhitabani hari Losilakpoina to papom na nimit nifu ko tari na suraklabusu Kamalbabu gi langlangjan puthokpa ngamdri Enquiry committee ki ani super report fikhalakre kumja inglising ani ga kunga mari gi November kunga manga da leima khong da leiba Indian Army ki yangai katare suba mountain division gi campus manung da thabak subu sangkhibadagi mafam khangdana mangkhiba Assam gi Kasar district ki Gosaipur khulda gi Laisram Kamalbabu gi langlangjan ngasi phawba puthokpa ngamdri Kamalbabu mangkhiba gi matang na ma ki manaw nu Laisram Brajabasina High Court of Manipur tharakhiba writ petition gi matungina kona direction piduna semkhiba Kangpopi district ki deputy commissioner na lusingba Enquiry committee ki ani super report su Kotalan Kalakre Enquiry committee gi maikedi English ngani ga kunga mari gi December 15 da ahanwa report angkhatki December 15 ko na pikhiba directive ki matungina kumja English ngani ga kunga mari gi December kunda satliba January tha sigi tang 15 phawba winter vacation oirabus vacation gi manung December kunga tere ta ahanwa vacation bans pangthoki madugi matung tha sigi hauki patang tareta ani suba vacation bans pangthokiba aduda Enquiry committee gi maikedi gi makhata report bi khalakre hari adumainamak report adugi sapsa ba gorol khangma ngamdrabasu Kamalbabu mangkhibagi matangda asengba ama puthokpa ngamdri case asi makhata na tha sigi tang kungani thuda amuk khananaba matam lepki Kamalbabu gi langlangsil sawsu phawba khangma ngamdana leiri han su pausna makhata re duga haujiku nati myam paus matang sa lusinjarage masu myam puna no update ngaminase